Ctus Amadi Samyukt Kisan Morcha SKM Anina Punna Thokhiba press release Amada US ke President Donald Trump gi tariff threat Amadi Indian UK Comprehensive Economic Trade Agreement CETA gi mayokta YANINGDABA PHONGDOKTUNA August ki tarik 30 da MEEYAMGI APUNBA protest ama CHATHANABA PHONGDORAKLI National Sovereignty ngaknaba amadi yamna chawna lut tawbagi thawungsing asi amatta oina punsinduna ngakthoknaba wafam thamlakli US ki President Donald Trump na India da chada kunmanga gi tariff tax impose tawrakpa amadi Russia ga deal tawnariba oil trade ta yamna chawna punitive tax impose tawduna India da trade tawrakliba si akanba mawongda yaningdaba phongdorakli asiguma thawong asi India gi economy da amasung India amadi Russia aniga gi marakta lainariba lalonbagi marida khut thingzinduna chawna akaiba pinaba hotnabagi tamthiba thawongni nakalamaromda India UK CETA agreement asina India gi food security healthcare amadi economy da hakthengana attack tawdi CTU amadi SKM Anina Makhatana press release aduda demand tawraduna thangat kiba wafam sing adudi Indiana Donald Trump gi tariff threat reject tawgadabani amadi Russia yawnga tongan ba nation singda lalolitik tawbada ningtamba fanghangadabani India UK CETA agreement asisu athuba matamda review tawduna semdokadabani US amadi India ga gi marakta lalol itiki tawnariba deal khudimak leptuna chawna lut tawrakadabadagi ngakthokadabani makhataba lalon itiki agreement sing loan na thupna tawroidabani pumnamak parliamentary scrutiny tawraba matung miyamgi ayaba yawna tawgadabani is India company na lalon itiki lamda India bu matam kuina colonize tawduna lakhi aduga ngasina CETA amadi US ki lalon itiki deal singna yamna chawna imperialism gi thawong sing chatharakli maramaduna lakliba August ki tarik 30 da lomi sinmi singna ningtamba amasung isagi oiba hak singi paujel puduna amato oina lepminagani haina cherolasina makhatana phongdorakli